ngasi phongkiba tungan manipuri sephongsing amasum thokkiba thawdo wathoksingdagi maruoibe I pausing khongasaraga Manipur top channel gi mekhedi gi myamna thamjage ahanbada mibu leiduna sizinagani haibigi mayokta tholakkhibani Th.Brinda Manipur gi political scenario sida senjau paibisingna miyambu sel piduna leiduna sizinagani haibu wakhalon amada satharakliba sigi mayokta leptuna afaba awonba Manipur ama puraknabagidama isagi service thadoktuna mikhal mai unsilakhibani haina ye school assembly constituency da JDU gi mirep oidibi Th.Brinda na phongdokhre ACC da hana LJP gi mirep oiramba athokpam Kishore yauna party asigi thaumisingna Brinda bu sagatpagi ye school zaman stada leiba ma ki mayumda pangthokiba thauram amaga mari leinana paumisingda Brinda na makhatana hai ACC da LJP gi mirep oiramba athokpam Kishore si miyamna yaba miwemani handak maakna mirep oiraktaba sida ACC gi atopa candidate singna sagatpinaba offer kayamarum pirakraba miyoini adubu offer sing adu amata lawba tawdana mak masana thibiraktunna sagatpirakpa si yamna nungaiba fawi asiguma thawong sina Manipura achumbagi damak leppa miyoi kayamarum leiri haiba mayek singna takle maki mikhal gi campaign asi hauji hanadagi yamna hena kankhatle haina lawbi yare asigumba sera sida LJP na sagatpirakpa sina maki election campaign yamna sauna pangal hapu oina thoklagani haina su makna makhataki Hauji matamda mikhal haibisi sel amadi sakti yaudrabadi misam yamna thengnaba ngamloidabigi phibam amada leiri asigumba selna miyambu leiduna sizinagani haibu wakhalon nasi thugaiduna anauba awonba Manipur ama semganaba miyam punna hotnamina saiki nakalamaromda ngasi Th.Brinda da nauna sagatkraba LJP gi General Secretary Administration athokom Kishore hai ye school assembly constituency gi candidate singa sigi marakta achumbagi damak lepkadaba amadi lamdamasibu mamai sumthokpa ngamgadaba mirep asi Brinda khaktama oigani haina thajabadagi mak masa amadi party asina Brinda bu sagatkhibani masida atopa assembly constituency da JDU gi mirep oiribasingda LJP na sagatkadra haibadadi hauji phawi oina khanaba leitri ACSC gi atopa candidate sing su support tawbiraknaba khangalakhiba leikre adubu candidate sing aduda thajaba leitabadagi masana makhongna thongna Brinda bu thiduna sagatkhibani haina su makna makhataki ngasigi thawramaduda LJP Manipur State Unit ki General Secretary Labor Cell Moirangthem Remlal Imphal East ki General Secretary Maisnam Robert Member RK Gunraj Karta L Nilakanta A Boisa L Naubi A Nandani O Hemolatana singba LJP gi member kya su saruk yaki haina pausina makhatana phongdorakli makhasa tharak poina to papau khara namu Chief Minister Sani gi helicopter paikhathandabagi Wathok Prime Minister na laman khumbu oina satakhibra Punjab ta Congress lusingba Rahul Gandhi yauna mikhal ga mari lainana pangthokadaba rally amada saruk gyanaba thorang toramkhiba state adugi Chief Minister Saranjit Singha Sani na tongadaba helicopter paiba yankidabadu Prime Minister na laman khumbu oina satakhibra haibi asawu Wathok oire January 5 Prime Minister Narendra Modi na Punjab ta mikhal ga mari lainana BJP gi rally amada saruk gyanaba satpada farmers singi protest na maram oiraga minute kullom hena flyover bridge ta satpa yadana laikhiba amadi maduna maram oiraga meeting adu yaudana hankhibagi asobu Wathok ama leiringai marakta haukiba tarik 19 da Punjab ta Prime Minister Narendra mikhal ga mari lainana saruk yaba lakhiba adugi security reason na maram oiraga Chandigarh Rajendra Park asi no flight zone haina lauthokhibadagi state adugi Chief Minister Sani gi helicopter paibi gi hankhidabadu Prime Minister na laman khumbagi thawong oina satharabra haina Chief Minister asina yamna penaba phongdokre Chief Minister asina haikibada aikoina Prime Minister bu ikai khomnai Prime Minister da threat ama lakpada aikoigi thawai hana makidama thadokani lebasigi security gi damakta Punjab ki miyoi kya thawai katkrabani mak masama Punjab ki Chief Minister ni terrorist nate karigi damakta security reason da mahakna tongada helicopter paikhathanba yadribano haina pienda phongdokhi Punjab ki Chief Minister sina phongdokhibu wafam adu react tawraduna Prime Minister Narendra Modi na haikibada English singani ga taraga mari da makna Gujarat ki Chief Minister oiringai matamda Lok Sabha mikhal gi damak Prime Minister gi candidate amani haina lauthoktuna Pathankot amasum Himachal da campaign satnaba honabada Rahul Gandhi gi visit lay haina helicopter paiba yan khidabagi thautuk lay madu Punjab ki Chief Minister na khangpham to e hai ki haina su pausna su makhatana phongdorakli
Maka Satharakpoina to Papamana, Dr. Sarag Istetareta, highly educated Amadi, senior official Singbunam Tak Todun Luhung Lamba Orishagi Miguema Fari. Orisha the Liba Masagi say Yankagamari Rom Suraba, Dr. Sarag Levas the Liba Awang Takta, my machine Hairabamadi, senior official Werabanupi Taragamaribu, Nam Tak Todun Luhunga Lupala Kagis and Pamla Lambaga Mari Lanana, Far an official source Amana Fundurakli. Bidu Prakas. Ilis Ramesh Koba Urishagi Kendra Para District Labor Mueshina, Lebasi State Tareta Lady Awang Mutaki Wena Mahi Masing, Hairabi Amadi, Taba Inkang Taurabi, Nupi Taragamari, Nam Tak Todun, Luhong Laga, Lupala Kagi, Sanpam Laturam Kibani. Mana Nam Tak Todun, Luhonki Mueshing Adugi Manung, the Delhi High Court Ki, Advocate ODB, Nupi Amasuari. Masum, Swaina, Punjab, Delhi, Assam, Jharkhand Amadi, Orisha the Labor Mueshing Adu, Target Todun Luhonki. Mana target Toriba Nupi Singasi, CL Piber, Sahi, Miai Salavi Amadi, Nupa Kainaraga Lebi Nupi Sing Hari. Magna matrimonial Saiki Kutanga, Union Health Ministry, Doctor Oina Tabak Tawamiwais, Sasinaraga, Namtak Tauduno Hari Nupi Singadu, Long Kibani. Mana target Toriba Sigi, Maru Panamdi, CL the Miyang Tamlaga, Nupi the Luhong Labamatunda, CL Singadu Lotola Mapum Kanga, Sian Kinaba, Honabani Hari. Swaina Nam Tak Toduna Luhumbi Krabi Nupi Singadugi Manunda Delhi High Court Advocate Oibamadi Central Armed Police Force ki senior official Amasu Yawi Hari. English Singaniga Taraga Nipangi Matamna Punjab Tamhana CAPF ki official Dr. Sadun Luhong Labamatung Lupa Lak Tararongi Senpama Nam Tak Toduna Lotoki Masigi Matung Tarapada Mahana Gurdwar Luhongbagi Thoram Pangto Halaga, Hospital Ama Sagani Habi Hazaba, Wapam Piraga, Lupa Lak Taraga Matugi Sinpam Sulotoki, Tashing Namakti, Bidu Prakas, one Heidi Bemuasi, English Singama Samapan Marfugani to the Luhong Labamatung, English Singani Anigi Matam the Amohana Luhong Kibani, English Singaniga Kundagi, Lisinganiga Kungani to forward the Mak Nupi Kayama, Kangsinaduna, Luhong Kibani Hanspali. Lushilakpoina Tenma Paukraga Hapsagi, Nagaland NPF Amasung. NDPP Punchinava Yabigi Fium the lady. Nagaland the NPF ki Makedi State Adugi Minister Nephew Ramasum NDPP ki legislature sing the Puna Party and ESC Punchinabigi Matang open invitation offer tokre. Invitation asi regional party and ESC Amato Oina Punchinabigi Matanga debate amadi discussion Tauraba Matunda Pikibani. NPF ki Makedi NDPP ka Amato Oina Punchinabigi Matanga Hokiba Janawari Kuntraga Matuida NPF ki Secretary General Asung Bemo ki kono open invitation ama thadun offer tawkibani NPF ki warebasi party asigi working committee ki weba mifam ama pangtholaba matungda lawkibani hainasu pawsina su makhatana su fongdorakli amaromdana hijab lathokadabani hairubagi mahairoi parikya thaw yakidre Karnataka ki mahairoi sangda hijab ublaga sangba yaroi habiga athingba leiringai marakta ngasi state aduna mahairoi ani hijab lathok hairubagi parikya thaw yakidre Taudosi Matang Mahiro singing Mama Mapas and Haikibida, school authority Makedi hijab ublaga lakpa, Mahiro sing get the Ginamduna, Lokto Han Badanatana, Poliski Makedi hijab Lotoka Davani Hainaki and Hanwigitawa, Kayasatari, Haidibet Taudosi Mamang state to the Amuta Tokidri, Narang school Uzasing the Mahiro sing the hijab ublaga lakpa Yaroi Haina, Lau Kongdun Saki, hijab ublaga lakpa sing the school you wang with the Legadavani Hainakanki, Hindu Mahiro sing na. Mehendi Yakpa Madi, Bindi Namba Duga, Christian Gina, Crossmark, Yalag School Lak Nabayari, Masida, Muslim Hiroshing Hizab Upadakari, Akaibelebeki Hainasu, Hanki Heidi. Ado Hausiku in the Demian Pau Sumatang Solution Jarage, Amasum Patosa give the Sokipulan Kiwi or Sumam Figani Amasum, Matamatam Gimaru, Epoxing, the Minasi, and thank you.